ngasi fajakraba numit asida Ishor gi wahai tamin nabagi matam Ishor na ikoi miyambo pina pibagi damakta ahanu maktada Ishor mahakpu thagat minasi aduga ichilinao marup mapang sing Bethany Diaspora Church ki singlup ki mising Ishor na chan biduna aikoi gi leifamda ngasi phawba haksangi awaba kaya thengnarabasu madubu mayok naba ngambagi pangal Ishor na aikoi bu happiduna ngasi phawba aikoi gi punsi asi smaina chathaba ngamhanbibagi damakta Ishor thagat minasi aduga loina na aikoi gi leifamda Ishor na aikoi bu loina biba ngaksen biba aduga aikoi gi damakta darkar bu khudingmak matam chana pina bibasu oisunu haibasi thamjage aduga Jesus Christ gi mingda ngasi Palm Sunday su oi aduna Palm Sunday gi greetings mayam da pizari Jesus Christ na aikoi bu nungsibiba Jesus Christ na taibang panda laktuna aikoi gi damakta cross the sibi khiba awaba khangbi khiba adugi hapta adu aikoi changlak e masida aikoi gi thamoi nungda munna khalaga Ishor na aikoi asukki matik nungsi macha nupa Jesus Christ bu aikoi da pibire Jesus Christ na su aikoi bu asukki matik nungsi bibagi damakta mahaki thawai phawba aikoi gi damakta thabi bani mahak bu thajaba mi khuding mak aduna lomba naidaba punsi haibadi aran khubam adu phangani haibase Ishor gi wahaida aikoi bu takpire aduna masigi Ishor gi plan aduga Ishor na aikoi gi damakta pibiriba asigumba offer asi aikoi accept tawduna hingba punsi natraga lomba naidaba punsi adu aikoi phangminasi haibasi ahan mamakta thamjage chilanau sing aikoi ngasi numit yengminaga dawriba Ishor gi wahai asi 1 Peter gi chapter 2 verses 11 12 asigi Bible verses ani asidagi aikoi yengminasi aduga maruoina ngasi aikoina nainaga dawriba or taminaga dawriba wafam asina conduct that is honorable aikoi gi lamchat haigadra masigi maram asida Ishor gi wahaina takpi base asi aikoi nainasi yengminasi aduna ngasigi title aikoi gi message asigi title ase Nakhoigi Naramchat Phajana Chatlu haibasini actually now sa aikoi Christian hairiba Christianity hairiba aikoi gi thajaba natraga masigi religion asida aikoina yengba matamda defined by its doctrines and practices aikoi gi chinna haiba natraga taba du khakta nate masi karina Christianity se karino haiba se karina utli haiba kanda ngasai Christianity da lairiba takpiba mayam doctrines haiba tare aduka practices aikoina iliba chatliba niti niom mayam ama Ishor gi wahaida pibiba sida aikoina khangma ngami aduga defined also by the way believers conduct their life aikoi gi punsi thajaba singna magi punsi da magi maram chat asibu phajana chatpa mana tawriba maram chat adugi matung inna Christian haibase Christianity haibase aikoina magi wahanthok ase uba phangbani aduna aikoi gi punsi khongchat asida Christian gi punsi khongchat asida aikoi gi conduct aikoi gi iramchat ase yamna maru oi haibani aikoi gi teaching da doctrine da practices da asi laye hairaga Ishor gi wahaida takpi basi khaktana tadana thaja khraba Christian oi khraba believers aikoi gi conduct aikoi gi iramchat ase yamna maru oi masi ani se thadok naba yadraba adugumba chatminaba aduni aduna ichil now sing
false separation ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯀꯥꯟꯗ doctrines separated from practice doctrines di leiraga phajana practice yaudaba aduga doctrines are to be seen in our conduct adune ngasai gi practice aduga doctrines aduga khaidokna kharba tarabadi ngasai gi hariba du mapung phaba ngam aduna doctrines are to be seen in our conduct masigi doctrines aikoina tamliba khuding ma biblical doctrines mayam ase aikoina study tawraga khangminaraga madu mayam adu aikoi loina khangkhraba matamda or noma gi aikoina tambada khangliba uriba khuding ma ase aikoi gi conduct aikoi gi punsida masi uthokadabani haibani masi yamna maru oy aduna 1 Peter chapter 2 gi verses 11 12 adu aikoi yengsi pathok chage Manipuri gi Bible da mayam taminasi verse 11 achan basa nakhoigi thawai mathakta lan soknariba hakchangi apambasing adu ngakthok chanaba mirai bak machasing amasung lamlan basing gumna aina nakhoida nonjari atopa jati singi mamangda nakhoigi naramchat phajana chatlu adu oirabadi nakhoibu phattaba tawbani hairabasu lengbi rakpa numit ta makhoina nakhoigi aphaba thabaksing adu uduna isorbu thagat kani haye actually now sing yamna sengna mayek sengna ikhoibu takpire aduna aikhoigi punsi prithvi da leiringai da aikhoigi punsi ase karam haina Peter na describe tawbono haiba tarabadi sojourners aikhoi asi kari haisra matam kharagi damakta aikhoi se chatpa lamlan basing gumbani haibani aikhoi se lamlan basing pilgrims adugumba mising adu oye haina Peter asina aikhoi bu takpi uhalle maduna takpadi karino hairaga pilgrim sojourners haiba lamlan basing haiba se karino hairaga our life on earth is temporary or transient aikhoi prithvi da aikhoi leibase masi matam khara gini aikhoi khangma ngamde aduga we are on a pilgrimage aikhoi ase heavenly city adutana chatliba aikhoi kari haisira pilgrim sing aduni pilgrimage da aikhoi chatpani we are not to have deep roots in this world aduna aikhoi di sarga tana chatlibani aduna aikhoi di prithvi sidam adum laigadauba kanasu laite aduna prithvi gi oiriba pochai sing arang arak sing da apamba sing asida aikhoi yamna mara chena thamgadaba nate haibani masi aikhoi Christian sing thajaba sing aikhoi se pilgrims ni aikhoi asi lamlan basing ni haiba si asida masi aikhoi bu takpi khrapani khanghan khrapani aduna punsi asi yengba matamda taibang panda leiringai manung asida su yamna luribadi temptation of the world prithvi asida aikhoi bu asmaina changjing tawba natraga athemba mayam ase prithvi sida laye aikhoi gi punsi da thengna base aduna fleshly lust hakchangi apamba se masi amna aikhoi kari haisira luba thadokpa ngamdaba adugumba amani habde egi hakchang sina nungaiba pamba chaba thakpa oigera kari oigera asigumba hakchangi apamba mayam se aikhoi thadokpa ngamdaba mayam se leitaba nate masina aikhoi se themduna leibani aduna kari no masigi athemba se karam haina lapano haiba kanda craving for material things hakchangi oiba pochai mi gi phajaba mina leiba mayam se uba kanda aigi su oiningba aigi su leihningba
ꯑꯩꯅꯁꯨ ꯄꯥꯝꯕ ꯑꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯂꯩꯇꯕ ꯅꯠꯇꯦ. ꯑꯅꯤꯁꯨꯕꯗ coveting wealth. ꯃꯤꯒꯤ ꯂꯝ ꯅꯠꯇ꯭ꯔꯒ ꯁꯝꯄꯇꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕꯁꯤꯡꯒꯤ ꯃꯈꯣꯏꯅ ꯂꯩꯔꯤꯕ wealth ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯒꯤ ꯌꯥꯝ ꯑꯣꯏꯅꯤꯡꯕ ꯑꯗꯨꯒ ꯑꯣꯏꯅꯅꯕꯁꯨ ꯍꯣꯠꯅꯕ ꯃꯤꯒꯤꯁꯦ ꯀꯜꯂꯛꯄ ꯋꯥꯍꯩ ꯑꯁꯦ covet ꯍꯥꯏꯔꯒꯗꯤ ꯀꯜꯂꯛꯃꯤꯍꯧꯕ ꯑꯁꯤꯅ ꯄꯤꯛ ꯊꯟꯕꯁꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯩꯇꯕ ꯅꯠꯇꯦ. ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗꯁꯨ ꯃꯁꯤ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯗ ꯑꯊꯦꯝꯕ ꯃꯌꯥꯝ ꯑꯁꯦ ꯄꯤꯕꯤꯕꯅꯤ. ꯑꯗꯨꯒ worldly attractions ꯄ꯭ꯔꯤꯊꯤꯕꯤꯁꯤꯗ ꯐꯖꯕ ꯃꯤꯠꯅ ꯌꯦꯡꯕꯗ ꯄꯥꯝꯕ ꯃꯌꯥꯝ ꯑꯁꯤꯁꯨ ꯂꯩꯇꯕ ꯅꯠꯇꯦ, ꯂꯩꯌꯦ. ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯤꯗ ꯐꯖꯕ ꯂꯩꯌꯦ, ꯑꯗꯨꯒ ꯒꯥꯔꯤꯗ ꯐꯖꯕ ꯂꯩꯌꯦ, ꯌꯨꯝꯗ ꯐꯖꯕ ꯂꯩꯌꯦ, ꯂꯝꯗ ꯐꯖꯕ ꯂꯩꯌꯦ. ꯑꯁꯤ ꯃꯌꯥꯝꯁꯤꯗ ꯑꯩꯈꯣꯏꯕꯨ ꯑꯦꯇ꯭ꯔꯦꯛ ꯇꯧꯔꯒ ꯃꯗꯨꯗ ꯑꯩꯈꯣꯏ ꯋꯥꯈꯜꯁꯦ ꯂꯨꯞꯅꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯊꯦꯝꯕꯁꯦ ꯑꯩꯈꯣꯏꯅ ꯊꯦꯡꯅꯕꯅꯤ. These things war against the soul. ꯑꯗꯨꯃꯛꯄꯨ ꯇꯁꯦꯡꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯏꯁꯣꯔꯒꯤ ꯋꯥꯍꯩꯒꯤ ꯃꯇꯨꯡ 이나 ꯃꯁꯤ ꯃꯌꯥꯝ ꯑꯁꯤꯅ ꯀꯅꯥꯗ ꯂꯥꯟ ꯇꯧꯕ꯭ꯔꯥ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤꯗ ꯂꯥꯟ ꯇꯧꯕꯅꯤ. They weaken the soul. ꯃꯁꯤ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯤꯠ ꯑꯁꯤꯅ ꯌꯦꯡꯂꯨꯔꯕ, ꯋꯥꯈꯜ ꯑꯁꯤꯅ ꯀꯜꯂꯛꯂꯨꯔꯕ, ꯄꯥꯝꯃꯨꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯦ ꯁꯣꯟꯊꯍꯜꯂꯦ ꯍꯥꯏꯌꯦ. ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯑꯁꯦ ꯁꯣꯟꯊꯍꯜꯂꯦ. ꯑꯗꯨꯒ they tempt the person. ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯗꯨꯁꯨ ꯃꯁꯤ ꯃꯌꯥꯝ ꯑꯁꯤꯅ ꯊꯦꯝꯗꯨꯅ ꯇꯨꯍꯟꯅꯤꯡꯉꯥꯏ ꯀꯟꯅ ꯍꯣꯠꯅꯩ. ꯑꯗꯨꯒ they cause ꯑꯔꯣꯏꯕꯗ they cause the believer to stumble and fall to sin. ꯑꯗꯨꯅ ꯊꯥꯖꯈ꯭ꯔꯕ ꯃꯤ ꯑꯗꯨꯁꯨ ꯃꯁꯤ ꯃꯌꯥꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯔꯣꯏꯕꯗꯗꯤ ꯃꯍꯥꯛ ꯑꯗꯨꯁꯨ ꯇꯨꯍꯜꯂꯒ ꯉꯁꯥꯏꯒꯤ ꯄꯥꯞ ꯑꯗꯨꯗ ꯂꯨꯞꯅꯤꯡꯉꯥꯏꯒꯤꯗꯃꯛꯇ ꯀꯟꯅ ꯃꯁꯤꯒꯤ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕ ꯃꯌꯥꯝ ꯑꯁꯤꯅ ꯀꯟꯅ ꯍꯣꯠꯅꯩ. ꯑꯗꯨꯒ ꯃꯁꯤꯒꯤ consequence, ꯃꯁꯤꯒꯤ result ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯇꯝꯊꯤꯅ ꯑꯃꯥꯡꯕ ꯑꯣꯏꯌꯦ ꯍꯥꯏꯕꯁꯤ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯕꯅꯤ. ꯑꯗꯨꯅꯗꯤ ꯄꯤꯇꯔꯅ, ꯑꯄꯣꯁꯇꯜ ꯄꯤꯇꯔꯅ ꯊꯥꯖꯕꯁꯤꯡ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ pilgrims diaspora ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯈ꯭ꯔꯕ ꯆꯠꯈ꯭ꯔꯕ ꯈ꯭ꯔꯤꯁꯇꯤꯌꯟꯁꯤꯡꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯁꯤ ꯀꯔꯤꯅꯣ? ꯀꯔꯝꯍꯥꯏꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕꯅꯣ ꯍꯥꯏꯔꯒ ꯃꯗꯨ ꯃꯌꯥꯝꯗꯨ ꯊꯥꯗꯣꯛꯑꯣ, ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕ ꯃꯌꯥꯝꯗꯨ ꯊꯥꯗꯣꯛꯑꯣ. ꯇꯥꯏꯕꯪꯄꯥꯟꯗ ꯑꯩꯈꯣꯏꯗꯤ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯝ ꯈꯔꯒꯤ ꯂꯥꯛꯄꯅꯤ. ꯑꯩꯈꯣꯏꯗꯤ ꯂꯝ ꯂꯥꯟꯕꯅꯤ. ꯑꯩꯈꯣꯏꯗꯤ heavenly city, heavenly home ꯑꯗꯨ ꯇꯥꯅ ꯑꯩꯈꯣই ꯆꯠꯂꯤꯕꯅꯤ. ꯑꯗꯨꯅ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕ, ꯅꯨꯡꯉꯥꯏꯕ, ꯀꯜꯂꯛꯃꯤꯍꯧꯕ ꯃꯌꯥꯝ ꯑꯗꯨ ꯅꯈꯣꯏ ꯊꯅꯝꯃꯣ. ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯅꯈꯣꯏꯒꯤ ꯂꯝꯆꯠ ꯑꯗꯨ ꯐꯖꯍꯜꯂꯨ ꯍꯥꯏꯕꯅꯤ. honorable conduct ꯍꯥꯏꯕꯅꯤ. ꯌꯦꯡꯕꯗ ꯐꯖꯕ, ꯀꯜꯂꯛꯅꯤꯡꯉꯥꯏ ꯑꯣꯏꯕ, ꯌꯥꯝꯅ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯂꯝꯆꯠ ꯑꯗꯨ ꯑꯣꯏꯍꯜꯂꯨ ꯍꯥꯏꯕꯅꯤ. ꯑꯗꯨꯅ we live in a world that is faithless. ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝꯗ ꯊꯥꯖꯕ ꯃꯤ ꯑꯁꯦ ꯇꯁꯦꯡꯅ ꯊꯥꯖꯕ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯌꯥꯝꯅ ꯀꯔꯤ ꯍꯥꯏꯁꯤꯔꯥ ꯃꯁꯤꯡꯁꯦ ꯄꯤꯛꯈ꯭ꯔꯕꯅꯤ. ꯑꯗꯨꯅ ꯊꯥꯖꯕ, ꯑꯁꯦꯡꯕ ꯊꯥꯖꯕ ꯑꯁꯦ ꯂꯩꯁꯜꯂꯛꯇ꯭ꯔꯦ. faithless, ꯏꯁꯣꯔꯕꯨ ꯊꯥꯖꯗꯕ ꯃꯤ ꯃꯌꯥꯝ ꯑꯁꯤꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ. fault finding, ꯃꯤꯒꯤ ꯃꯔꯥꯟꯕꯨ ꯊꯤꯕ, ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯕ ꯑꯁꯤꯅ ꯄꯤꯛ ꯊꯟꯈ꯭ꯔꯕꯅꯤ. ꯑꯗꯨꯅ the world will do the following. ꯄ꯭ꯔꯤꯊꯤꯕꯤꯁꯤꯅ ꯀꯔꯤ ꯇꯧꯔꯦ ꯍꯧꯖꯤꯛꯇꯤ? ꯃꯌꯥꯝ ꯑꯁꯦ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯁꯦ ꯊꯣꯛꯍꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯂꯩꯕꯅꯤ. ꯑꯗꯨꯅ ꯖꯤꯁꯨꯃꯛꯅꯁꯨ ꯃꯥꯒꯤ ꯗꯤꯁꯥꯏꯄꯜꯁꯤꯡꯗ forewarning of persecution by the Lord Jesus. ꯑꯩꯒꯤ ꯃꯔꯝꯗ ꯅꯈꯣꯏꯕꯨ ꯑꯋꯥꯕ ꯇꯥꯍꯟꯒꯅꯤ, ꯅꯈꯣꯏꯒꯤ ꯌꯦꯛꯅꯕ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯖꯤꯁꯨꯅ ꯇꯥꯛꯂꯝꯈ꯭ꯔꯕꯅꯤ. John chapter 16 verses 1 to 4 ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯂꯕꯗꯤ ꯎꯒꯅꯤ. ꯑꯩ ꯄꯥꯊꯣꯛꯆꯒꯦ. ꯅꯈꯣꯏꯅ ꯈꯨꯗꯤ ꯊꯤꯗꯅꯕ ꯑꯩꯅ ꯋꯥꯔꯝꯁꯤꯡ ꯑꯁꯤ ꯅꯈꯣꯏꯗ ꯍꯥꯏꯔꯦ. ꯖꯤꯁꯨꯅ ꯈꯪꯈ꯭ꯔꯕꯅꯤ. ꯍꯣꯔꯦꯟ ꯅꯈꯣꯏ ꯇꯨꯗꯅꯤꯡꯉꯥꯏ ꯍꯧꯖꯤꯛ ꯑꯩꯅ ꯍꯥꯏꯍꯧꯈ꯭ꯔꯕꯅꯤ, ꯇꯥꯔꯣ ꯍꯥꯏꯕꯅꯤ. verse 2, ꯃꯈꯣꯏꯅ ꯅꯈꯣꯏꯕꯨ 시나고그ꯁꯤꯡꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ. ꯍꯣꯏ, ꯅꯈꯣꯏꯕꯨ ꯍꯥꯠꯄ ꯃꯍꯥꯛ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯈꯪꯒꯗꯕ ꯄꯨꯡꯐꯝ ꯑꯗꯨ ꯂꯥꯛꯂꯤ. ꯃꯈꯣꯏꯅ
Mapabusu Aibusu Kangdaba Maramna Hairibasing Asi Makoina Nakhoida Taugani. Verse 4. Pungpham adu lakpa matamda hiramsing asi aina nakhoida haikre haiba nakhoina ningsingnaba aina nakhoida wasing asi hairibani aina nakhoida ga loina duna leiba maramna ahobadagi aina wasing asi nakhoida haide. Jishuna haibani aina nakhoi leiminari bani na matam aduda ahobada aina nakhoi da masimyam se haide hojikti ai nakhoi bu thadok chu da sakhragani aduna masimyam se yeng tholakpa matam na nakhoi mi paigani nakhoi pakhatgani aduna hojiktagi hona nakhoi se haibi khrabani haiduna forewarning believers will be persecuted thajabasing ase persecute togani persecutors do not know God. Believers singbu persecute togodauba awaba tahangadauba se kanano hairabadi thajadaba sing aduni ishor bu khangdaba sing aduna ishor gi mi sing ase wahangani masi ishona takhare aduga forewarning of tribulation awaba khangadaba asigi maramdasu warning tawkhare persecution katanataduna aduna verse 33 da yengba kanda nakhoina aingonda ingthaba phangnaba aina hiram sing asi nakhoida haibani Taibang panda nakhoigi awa ana laigani adubu na thauna phau aina taibang pan bu ngamle haibani. Tribulation lakani haibasi jisuna haibi khre tribulation to be expected aigi maramna nakhoi thajabo oibagi maramna aigi tung inba maramna awa base mayam se lakani expect to haibani ngairaga leiro soidana lakani haibasi nakhoi khangna leiro haibani. Aduga peace may be found in the Lord Jesus Christ. Adubu awaba mayamase thengnarabasu khwaidagi nungaiba amadi Jisu da nakhoi santi phangani haya. Awabagi marak aduda santi asi Jisu da ekhoi phangani haya. Aduna actually now sing asi ekhoi gi challenge asi karino. What is that we want to learn? What is that we want to take away? Ekhoi na ngasi masigi wari ase ishor gi wahai ra takpi base taba matam da ekhoi da karino pukni thogat pining bahai haiba tarabadi ahan bada let people observe these things about us mina ekhoi bu yengba matam da makhoi na observe tawba yaba karino our good conduct ekhoi gi lamchat phajaba ase masi yamna maru oye our good works ekhoi na achumba aphaba Tabak tauba mayam ase makhoi uhanba aduga makhoi na urakpa ase important oye. Let people observe these things about us. One, our good conduct. Aikhoi gi aphaba lamchat ngasai gi 1 Peter da aikhoi na yingbadu karam haina haibra hairaga nakhoi gi Naramchat Phajana Chatlu haibani. Very important. Nakhoigi Naramchat Phajana chatpa Naramchat ase mina ubo oisunu. Our good works nakhoina tawriba aphaba thabak adu mina usunu haibani. They may not believe our doctrines. Nakhoina Bible gi wari saba natraga ishor gi wahaida si haye smaina tawgadabani smaina chakadabani haibase thajabidaba yai. Maramdi makhoidi thajadaba singni nakhoina hairiba Bible da smaina lay haiba matam da su thajadaba yai aduga our words aikhoigi wahai asisu makhoina taning daba yai aduga thajabidaba su yai adubakpu makhoina deny tawba yadaba makhoina masi chumde haiba yararoi dabadudi karino hairaga aikhoina phajana Naramchat ase chatpa matamda aphaba thabak do faithfully aikhoina tawba matamda madu ani adu makhoina ubu matamda di deny tawba yararoi makhoina masidi chumde haiba yararoi maramdi good conduct haiba good works haiba se mapanda mina loina uba yaba adugumba potsak singni aduna aigi good conduct aigi aphaba thabak tawba se yamna maru oye Christian gi punsida aduna
the day of visitation, Yesu Christana taibong panda amuk lakpa matamda, we live for the day when the Lord Jesus returns. Yesu Christana amuk lakani haibase aikoi mayamgi asani. Ngaiduna lairi bani aikoi loina makna. Aduna Yesu na taibong panda amuk hana lakpa matamda aikoi soidana masi khuding mak asigi damakta aikoi wakhan harauba penba mayam ase aikoi ugani. Non-believers may yet be drawn to believe in the Lord Jesus by our godly conduct. Aduna aikoina phajana lamchat chatpa afaba thabak tawba matamda aikoibu chumde haiduna maran siriba aikoibu kari haisira ot naibiriba mayam asinasu nomadi aikoigi godly conduct adugi maram aduna Jesu Christa ase asengbamak Ishorni Ishorgi macha nupa aduni kanbiba mapu aduni aikoigi punsibu sengdokpiba ngamba hongdokpiba ngamba adugumba Ishor aduni haibasi khanglakadabani aduga aroibada they would then glorify God because they too have been converted. Aduna makhoisu nauna polakpa matamda pukning honglakpa matamda Ishor bu thakat kani. Aduna masi mayam asi oirakpa yananaba Christian aikoigi conduct yamna important hoye. Aduna English study honorable conduct aikoi laigadabani. Manipuri da Nakhoigi Naramchat Phajana Chatlu haibani. Ngasi su isilinau sing aikoigi punsida isa gi punsida yengsi karam aina ai taimung pansida hinglibano karam haina aigi conduct aigi iramchat se chatlibano haibase aina khangi isa na khangi aduna achumba aduga afaba chatpa ngamnanaba aduga achumba thabak afaba thabak tawba ngamnanaba aduga aigi ramchat se phajana chatpa ngamnanaba Prathana kana hotna raduna prathana tawduna aikoi hotna minasi Ishorgi bor phangani aigi maramna mi mayam gi punsida su bor phangba oigani haibasi mayam da ngasi thamjabani Ishorna bor pinabi bo isunu ngaktang Ishor haijasi wangthoi singthoi raba sargada laiba ipa nahak puthagali ngasi gi phajakraba numit asida sun hakki wahai ase aikoi online da taminabagi Tanja nahak na pinabiduna nahaki wahai asida aikoi paminaduna taminare paisor aikoi na takraba nahaki wahai ase aikoi gi kokta aikoi gi thamoi da khaktang thambana taduna masina aikoi gi thamoi nungda thabak tawbiduna aikoi gi punsida thabak oina uthokpa ngamnanaba aduga aikoi gi punsi ase ahongba Lahan biduna, layhan biduna, aikoigi conduct, aikoigi iramchat ase, phajana chat pangamnanaba. Aduga afaba thabak mapung phana tawba ngamnanaba. Aduga aikoigi lamchat, aikoigi afaba thabak tawriba khuding mak ase mi mayam uba matamda. Aikoibu thajabidaba, aikoigi wahai asibu chumde haina lauriba, aikoibu lan uriba mi khuding mak nasu. Paisor nongmadi achumba sikhanglak Makoi nasu Yesu Christa bulau salaga nahak pu thagat saba ngamnanaba paisor na chananai aikoi khuding maki punsida masigumba punsi aduga afaba achumba yamna phajaba iramchat adu semba ngamnanaba pangal pinabiu haidana prayer tawjabani aikoi but nahak na nungsibi ngasi phawba kawbide henasu nahak na loina biu akadawba punsi Numit matam kuding magtaso aikoi buthado pigano nahaki mapal nairaba bor adu haksang thawai ani makta pinabiduna aikoi gi thajaba aikoi gi asa kuding mak se hen chawkhat hanbiu mapung phan biu haiduna thagat sabaga loina aikoi bu papta gi handok piba amata ngairaba kanbibu mapu Prabhu Jesu Christ gi mingda nijabani amen. Thank you Sona for pinabi boy